Kaksing district ki manung chana wabagai lamkhai da naurem santa ko bamioi amana hangba dukan amada UREA har lotuna paisilambadagi fagat kibadu MLA gi maikaidagi paisinba oirabadi karigi numit nini humni lomi singda yenthokta thamlibano haina lomi sinmi apunbaluf Lousal gi maikaidagi hanglakle hiramasiga mari leinana ngasi Manipur Press Club ta pangthokiba paugi mifam amada wangang laduna Lousal gi President Mutum Churamanin hai MLA gi kota dagi ne haina santa hairiba mioi asina mahaki dukanda UREA har naronda paisinuna thamliba si tasengna MLA gi oiba tarabadi MLA masa yauna lomi singda yenthokpagi thabak paikhatjiba karigino Churamani na makhatana hai chingi MLA singi kota sing Laushinduna wabagai kendra gi MLA na naronda UREA har lalonbagi thabak chatharabara haibasi Lousal na chingnada bangamde maramaduna UREA har bu Huran Lonnada lalonbagi thabak chathariba singi mathakta mari leinaba singna thabak lokhatpiu haina taksilakle paugi mifam aduda Mutum Churamani na makhatana hai state asigi lokfam sing kanna balengak na semkiba ek asi Chana Dringai Mamangda State Asigi Oina Darkar Laiba UREA har asi chahi amagi metric ton lising tara manga oikibadu hauzikti state asida low ufam mafam hantarak laba faubada chahida metric ton lising kungani thoida hengalakli basigi maram karigino masina takpadi UREA har singa se miyam da namthak tawraga naronda mayai kaba poppy plantation tawbada sizinarabra haibasi fong na miyam na hangnarakle Maramaduna miyam da UREA har fanghanaba hotnabada tungkoine isu thokloidaba mawongda thorang yathoktuna thabak paikhatpiu amaromda lomi singi mapi mapa oiriba agriculture department na thamoi sengna thabak tawba changi amadi department asigi makokloi adu lau singu da hena khang hairaba mioi amana paihanbiu UREA har da rajniti tawbiganu miyam gi chakhong matbiganu haina Mutum Churamani na makhatakhe Haar se MLA masa usam debengi kota dagi magi sarukni magi de porkpani haibase chumbra natraga lanbra haibase usam deben na lomi miyam da aduga lom Manipur gi miyam ja sengdokpi haiba chingi MLA kharagi kota du mana lauraga porkpani haibagi source amasu phangi mase mayamna haibani hiar seni chummi natraga lale haibadudi police department na magi mathakta FIR ma palakanda mana poraiba mama san salan soina yarungani man soina porapagi evidence soina lerungani na khali adu itaragadi ma pharaga buk tawbiu haibu wafam du thamjage